Uttra Shanglen Sana Konung amasung Chengei Ching Imoinu Thougal loop anina shinduna Thoubal District manung Ching Da Leiba Waithou Chengei Ching Da Leiba Imoinu Khuvam Da Imoinu Ahong Achaobi Irat Thouni Thouram Pangthokhre Thouram aduda Uttra Shanglen Sana Konung gi Yaiskul lakpa kaisam ragumani Chengei Ching Imoinu Thougal loop ki President Wangkhem Ibochou Secretary Puyam Bir Mangol Angom Ningthau Angom Poiraiton Custom Secretary Thokchom Ibongahal Laifam Ngakpa Salam Devendra District and Session Judge Thoubal Samom Ibjen Thoubal Family Court ki Judge Waikhom Tonen Maitai amadi ahum suba IRB gi CO Sarang Them Hemantana maru oiba mithunglen sing oina saruk yakhe Imoinu Ahong Achaobi Ikau khatpa yakairo sakpa amadi Irat Thouni Pangthokhpana Thouram adugi maru oiba saktam oikhe Thouram adugi saruk ama oina Chengei Chingi akoibadasu uchara kayasu thakhe tungda Uttra Shanglen Sana Konung gi Yaiskul lakpa amasung Thougal luki mihut singna Chengei Chingda cheng chaithokhe Thouram aduga mari leinana Uttra Shanglen Sana Konung gi Yaiskul lakpa kaisham ragumani na hai mafam asida ningsing bathok traba matamdagi hauduna Imoinu Irat Thouni Thouram ase pangthoktuna lakpani lamdam ase chahong ngahong naba amadi ingna chikna leiba adu ima Imoinu na Pina Biramba Oirasano, Ima Imoinu gi Laisang Asisu Athubada, Semgat Sagat Lagani, Hojik Lamdam Asida Thok Liba Lan, Asina Maram Oiraga, Lanjen Naduna Lady Bapumna Maksu, Mahosagi Punsida, Hanjinba Oirasano, Kulngak Liba Metai Athoba Sing Busu, Chengei Ching Lairimbina, Chanbiba Oisanu Hainasu, Mahana Makatana Pangthokhre.